Imphal June 30 Delhi ki lusingba singna Manipur lainga ki lusingba kayabu kausinduna amamamta oina masa masagi oiba mat phongdok han khraba matung nongmanini sida leikha taba paw amadi Manipur miyamna taragani hojik Delhi da camp tawduna leiriba leader amana phongdorokpagi matung inna karigumba biren bu lusingba oibadagi sindokpa tarabadi number 1 da leiribasi yumnam khemchan ani subada thongam bisorjit amadi itha thajadana thoksom radhisham gi ming pannari biren gi maikeida leiriba kangbuna biren adumak lusingba oiba yari haina thajari mahaki ichang thoba development worksing haibadi miyam gi nimit go to hills go to village better the government schools no child left behind amadi green Manipur campaign na chingbani masigi sumathakta miyamna pamnaba CM ni haiduna people CM gi mingthon phawba phanglibani Manipur gi oina ahanba BJP gi MP gi mihut ama biren gi lusing makhada kaba ngamlibasi party high command na acknowledge tawribani sarang nariba leadership crisis marak asida Manipur state na overdraft taduna RBI gi ban phawba thamjinkiba aduna biren gi mayokta leibisingi propaganda gi khudongchawa ama lakhibani hojik nakal animaki apam pamda central observer na taraba matungda national president Amit Shah da report ama athuba matamda pikhatnaba sem sakhre karigumba high command gi waroisinda nakal animakna yanaba ngamdrabadi state assembly animated suspension thamnaba recommend tawraba yai haina thajanari